ꯂꯣꯛꯇꯥꯛ ꯁ꯭ꯇꯨꯗꯤꯑꯣꯅ ꯄꯔꯤꯡ ꯅꯥꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯋꯥꯔꯤ ꯄꯔꯤꯡ ꯑꯃ ꯑꯣꯏꯅ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯣꯏꯒꯗꯧꯔꯤꯕ ꯔꯟꯖꯤꯇꯥ ꯁꯒꯣꯜꯁꯦꯡꯒꯤ ꯊꯥꯡꯖ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯆꯔꯤꯕꯤ ꯔꯤꯇꯥ ꯉꯥꯉꯣ ꯇꯟꯖꯥ ꯑꯁꯤ ꯂꯧꯖꯔꯒ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯗꯨꯅ ꯑꯁꯣꯏ ꯑꯔꯥꯟ ꯍꯥꯏꯕꯤꯔꯝꯃꯨ ꯃꯊꯪꯗ ꯁꯦꯝꯗꯣꯛꯆꯅꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯂꯩꯖꯔꯦ ꯔꯟꯖꯤꯇꯥ ꯁꯒꯣꯜꯁꯦꯡꯒꯤ ꯇꯥꯡꯀꯛ ꯅꯥꯏꯅ ꯁꯟꯗꯣꯛꯆꯒꯗꯧꯔꯤꯕ ꯊꯥꯡꯖ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯁꯪꯒꯤꯠ ꯀꯂꯥ ꯃꯍꯩꯀꯣꯜ ꯍꯥꯏꯅ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯔꯝꯃꯤ ꯀ꯭ꯂꯥꯁ 9ꯗ ꯊꯣꯏꯁꯅꯥ ꯃꯤꯡ ꯆꯜꯂꯝꯃꯤ ꯊꯣꯏꯁꯅꯥ ꯑꯍꯥꯟꯕ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯅꯤ ꯊꯣꯏꯁꯅꯥ ꯎꯕꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯍꯩꯔꯣꯏ ꯅꯨꯄꯥ ꯄꯨꯝꯅꯃꯛꯀꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯈꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯕꯇ ꯅꯠꯇꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤ ꯉꯥꯎꯖꯩ ꯆꯥꯛꯆꯩ ꯍꯥꯏꯕ ꯋꯥꯍꯩ ꯀꯌꯥ ꯁꯣꯟꯊꯥꯡꯅꯅ ꯊꯣꯏꯁꯅꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯈꯤ ꯀ꯭ꯂꯥꯁ 10 ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯅꯨꯄꯥꯃꯆꯥ ꯀꯥꯡꯕꯨ ꯑꯃ ꯊꯣꯏꯁꯅꯥꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯂꯩꯔꯝꯃꯤ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯁꯨꯕꯥꯁ ꯀꯧꯕ ꯃꯍꯩꯔꯣꯏ ꯑꯃꯅ ꯑꯁ ꯂꯩꯔꯥꯡ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯆꯨꯅꯅ ꯅꯤꯡꯊꯤꯖꯩꯗ ꯄꯥꯏꯃ ꯊꯃꯣꯏ ꯏꯔꯥꯡ ꯍꯧꯏ ꯍꯥꯏꯔꯛꯏ ꯔꯥꯖꯦꯁ ꯀꯧꯕ ꯃꯍꯩꯔꯣꯏ ꯑꯃꯅ ꯑꯃꯨꯛ ꯍꯦ ꯁꯨꯕꯥꯁ ꯁꯛꯃꯥꯟꯕ ꯅꯪꯁꯨ ꯅꯨꯄꯤ ꯂꯛꯅꯩꯅꯦꯅ ꯍꯩꯖꯈꯤꯗꯦꯗ ꯄꯥꯏꯃꯀ ꯍꯥꯏꯗꯧ ꯁꯔꯨꯛꯁꯦ ꯁꯨꯃꯥꯏ ꯍꯥꯏꯌꯣ ꯄꯥꯈꯪ ꯊꯃꯣꯏꯁꯦ ꯂꯥꯏꯃꯟ ꯑꯣꯏꯔꯦ ꯅꯨꯖꯥ ꯆꯦꯡꯂꯧ ꯎꯕꯗ ꯍꯥꯏꯌꯨꯅꯦ ꯍꯥꯏꯔꯒ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏ ꯄꯨꯂꯞ ꯅꯣꯛꯃꯤꯟꯅꯩ ꯁꯣꯝꯗ ꯊꯣꯏꯁꯅꯥꯗꯤ ꯏꯀꯥꯏꯕꯅ ꯃꯈꯣꯡ ꯑꯗꯣ ꯊꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯑꯣꯖꯥ ꯑꯃꯅ ꯑꯣꯖꯥ ꯍꯦ ꯅꯣꯏ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯀ꯭ꯂꯥꯁ ꯆꯪꯕ ꯃꯇꯝ ꯌꯧꯗ꯭ꯔꯤꯕꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯅꯦꯍꯦ ꯉꯁꯤꯗ ꯂꯥꯛꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯏꯀꯥꯏꯔꯦꯅꯦꯍꯦ ꯍꯥꯏꯔꯒ ꯃꯍꯩꯔꯣꯏ ꯅꯨꯄꯥ ꯃꯈꯩꯗꯨ ꯀ꯭ꯂꯥꯁꯇ ꯇꯥꯟꯁꯤꯟꯈ꯭ꯔꯦ ꯑꯣꯖꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯀ꯭ꯂꯥꯁ ꯀꯌꯥꯅꯣꯅꯦ ꯍꯥꯏꯔꯒ ꯊꯣꯏꯁꯅꯥꯕꯨ ꯀꯧꯗꯨꯅ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯊꯣꯏꯁꯅꯥꯁꯨ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯈꯨꯝꯃꯛꯏ ꯁꯥꯔ ꯑꯩꯁꯦ ꯀ꯭ꯂꯥꯁ 9ꯗ ꯃꯤꯡ ꯆꯟꯖꯔꯛꯄꯅꯤ ꯑꯣꯖꯥꯗꯨꯅ ꯑꯣ ꯀ꯭ꯂꯥꯁ 9 ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯀ꯭ꯂꯥꯁꯁꯤꯗ ꯂꯩꯔꯦ ꯆꯪꯉꯨ ꯆꯪꯉꯨ ꯑꯉꯥꯡꯁꯥ ꯃꯥꯁꯦ ꯉꯁꯤꯅꯅꯦ ꯑꯍꯥꯟꯕ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯀꯥꯔꯛꯄꯅꯤ ꯅꯣꯏ ꯈꯔ ꯐꯝꯃꯤꯟꯅꯧꯀꯣ ꯍꯥꯏꯔꯒ ꯊꯝꯂꯝꯃꯤ ꯊꯣꯏꯁꯅꯥꯅ ꯀ꯭ꯂꯥꯁꯇꯨꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯄꯥꯏꯈꯣꯝꯕ ꯃꯃꯤꯠ ꯀꯨꯈꯤꯗ꯭ꯔꯦ ꯊꯣꯏꯁꯅꯥꯕꯨ ꯍꯦꯛ ꯎꯕꯗ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯍꯥꯏꯕꯗꯣ ꯄꯣꯛꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯃꯃꯥ ꯃꯄꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯄꯩꯁꯥꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯔꯥꯅꯤꯅ ꯍꯔꯥꯎꯅ ꯚꯥꯏ ꯁꯤꯗ ꯂꯥꯛꯑꯣ ꯐꯝꯁꯦ ꯍꯥꯏꯔꯛꯂꯝꯃꯤ ꯊꯣꯏꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤꯟꯅꯔꯦ ꯔꯥꯅꯤꯅ ꯚꯥꯏ ꯅꯪꯒꯤ ꯃꯤꯡ ꯈꯪꯗ꯭ꯔꯤꯌꯦ ꯊꯣꯏꯁꯅꯥꯅ ꯑꯩꯒꯤ ꯃꯤꯡꯗꯤ ꯊꯣꯏꯁꯅꯥ ꯀꯧꯋꯦ ꯑꯗꯣ ꯅꯪꯒꯤꯗꯤ ꯔꯥꯅꯤꯅ ꯑꯩꯒꯤꯗꯤ ꯔꯥꯅꯤ ꯀꯧꯋꯦ ꯚꯥꯏ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ 3 ꯂꯥꯛꯈꯤꯅꯦꯕꯀꯣ ꯃꯣꯏꯒꯁꯨ ꯈꯪꯅꯍꯟꯒꯦꯀꯣ ꯍꯥꯏꯔꯛꯏ ꯊꯣꯏꯁꯅꯥꯁꯨ ꯍꯣꯏ ꯚꯥꯏ ꯑꯗꯣ ꯑꯩꯗꯤꯀꯣ ꯈꯪꯅꯕ ꯀꯅꯥꯝꯇꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯑꯩ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯔꯥꯅꯤꯅ ꯑꯩꯒ ꯈꯪꯅꯩꯁꯤꯗꯤ ꯀꯩꯝ ꯈꯟꯒꯅꯣ ꯑꯩꯈꯣꯏ 5 ꯄꯨꯜꯂꯗꯣꯏꯅꯦ ꯍꯥꯏꯔꯒ ꯁ꯭ꯀꯨꯜ ꯂꯥꯛꯄꯗ ꯊꯦꯡꯅꯔꯛꯄ ꯑꯍꯥꯟꯕ ꯀꯥꯔꯛꯄꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯨꯖꯥ ꯅꯦꯍꯥ ꯁꯣꯅꯤꯌꯥ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯀ꯭ꯂꯥꯁꯔꯨꯝꯗ ꯌꯧꯔꯛꯑꯝꯃꯤ ꯄꯨꯖꯥ ꯃꯥꯗꯤ ꯀꯅꯥꯅꯣ ꯔꯥꯅꯤ ꯍꯥꯏꯅ ꯍꯪꯂꯛꯏ ꯔꯥꯅꯤꯅ ꯃꯥꯒꯤ ꯃꯃꯤꯡ ꯊꯣꯏꯁꯅꯥ ꯀꯧꯕꯅꯦ ꯉꯁꯤ ꯁ꯭ꯀꯨꯜ ꯑꯍꯥꯟꯕ ꯀꯥꯔꯛꯄꯅꯦ ꯈꯪꯅꯧꯋꯣ ꯑꯅꯧꯕꯅꯦ ꯍꯥꯏꯔꯛꯏ ꯄꯨꯖꯥ ꯅꯦꯍꯥ ꯁꯣꯅꯤꯌꯥ ꯔꯥꯅꯤ ꯃꯈꯣꯏ 4ꯒ ꯂꯣꯏꯅꯅ ꯊꯣꯏꯁꯅꯥ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯀ꯭ꯂꯥꯁꯇꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯊꯤꯕꯤ ꯃꯥ ꯃꯉꯥꯏꯔꯦ ꯈꯟꯖꯕꯤ ꯃꯥꯅ ꯍꯦꯜꯂꯦ ꯈꯟꯖꯕꯤ ꯔꯦꯁꯃꯥꯁꯨ ꯀ꯭ꯂꯥꯁꯇꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯥꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯟꯅꯕꯤꯗꯦ ꯃꯀꯣꯛ ꯆꯥꯛꯃꯜꯂꯦꯅ ꯔꯦꯁꯃꯥ ꯊꯣꯏꯁꯅꯥ ꯍꯦꯛ ꯎꯕꯒ ꯁꯛ ꯀꯥꯛꯇꯛ ꯔꯥꯅꯤ ꯀꯅꯥꯅꯣ ꯁꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯁꯤꯗꯗꯤ ꯃꯥꯗꯤ ꯀꯩꯗꯧꯔꯤꯕ ꯔꯥꯅꯤꯅ ꯉꯁꯤꯗ ꯀꯥꯔꯛꯄꯅꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯇ ꯑꯅꯧꯕꯅꯦ ꯃꯥꯁꯨ ꯇꯝꯅꯗꯧꯅꯤ ꯁꯤꯗ ꯍꯥꯏꯔꯛꯏ ꯔꯦꯁꯃꯥꯅ ꯑꯣ ꯍꯥꯏꯔꯒ ꯁꯥꯎꯔꯛꯅꯔꯒ ꯃꯥꯒꯤ ꯐꯝꯐꯝꯗ ꯆꯪꯈꯤ ꯁꯣꯅꯤꯌꯥꯅ ꯔꯦꯁꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯦꯗ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯅꯤꯗꯣ ꯃꯥꯁꯦ ꯃꯉꯣꯟꯗꯒꯤ ꯐꯖꯕ ꯍꯦꯟꯕ ꯌꯥꯗꯕꯅꯤ ꯀꯩꯅꯣꯝꯅꯤ ꯃꯥꯁꯦ ꯍꯥꯏꯔꯒ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ
ꯔꯦꯁꯃꯥꯒꯤ ꯒꯦꯡ ꯈꯨꯄꯨꯁꯨ ꯀ꯭ꯂꯥꯁꯇꯨꯗ ꯌꯧꯔꯛꯑꯝꯃꯤ꯫ ꯀꯕꯤꯇꯥꯅ ꯔꯦꯁꯃꯥ ꯀꯅꯥꯅꯣ ꯁꯤꯗ ꯍꯨꯏ ꯃꯥꯟꯕꯤ ꯑꯃ ꯎꯏꯗ? ꯂꯞꯂꯤꯅ ꯍꯣꯏꯅꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯀ꯭ꯂꯥꯁ ꯃꯊꯪ ꯃꯊꯪ ꯍꯧꯈ꯭ꯔꯦ꯫ ꯍꯥꯞ ꯊꯥꯕ ꯃꯇꯝꯅꯤ꯫ ꯔꯦꯁꯃꯥ ꯍꯣꯏ ꯒꯦꯡ ꯈꯨꯄꯨꯗꯤ ꯐꯦꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯑꯒ ꯆꯠꯈ꯭ꯔꯦ꯫ ꯔꯥꯅꯤ, ꯅꯦꯍꯥ, ꯄꯨꯖꯥ, ꯁꯣꯅꯤꯌꯥ ꯃꯈꯣꯏꯅ ꯊꯣꯏꯁꯅꯥ ꯂꯥꯛꯑꯣ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯦ ꯀꯦꯟꯇꯤꯟꯗ ꯍꯥꯏꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯄꯥꯏꯈꯣꯝꯕ ꯍꯣꯏ ꯄꯥꯔꯇꯤꯅ ꯑꯩꯈꯣꯏꯁꯨ ꯈꯤꯇ ꯌꯥꯎꯖꯒꯦ ꯌꯥꯒꯗ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯄꯨꯖꯥꯅ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯄꯩꯁꯥꯒ ꯌꯥꯎꯖꯗꯦꯀꯣ ꯅꯣꯏ ꯆꯥꯅꯕ ꯍꯥꯏꯔꯛꯏ꯫ ꯄꯥꯏꯈꯣꯝꯕꯅ ꯌꯦꯔꯥ ꯑꯗꯨꯒꯤꯕꯨ ꯑꯩ ꯂꯣꯏ ꯂꯩꯗꯒꯤꯁꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩꯁꯨ ꯅꯨꯄꯥ ꯃꯆꯥꯅꯤ ꯀꯩꯅꯣ ꯑꯗꯨꯒꯤꯕꯨ ꯍꯥꯏꯔꯒ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯄꯥꯏꯈꯣꯝꯕꯅ ꯄꯥꯝꯖꯕꯗꯤ ꯊꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯅꯛꯆꯔꯒ ꯂꯩꯖꯕꯗꯨꯅꯤ꯫ ꯑꯗꯨꯅꯕꯨ ꯇꯤꯟꯅꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯣꯏꯁꯅꯥ ꯃꯌꯨꯝꯗꯒꯤ ꯂꯥꯏꯟꯗ ꯑꯗꯨꯝ ꯆꯠꯄ ꯋꯥꯏ ꯍꯥꯏꯗꯨꯅ ꯀ꯭ꯂꯥꯁ 10 ꯊꯥꯗꯧꯁꯨ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯊꯝꯂꯝꯃꯤ꯫ ꯊꯣꯏꯁꯅꯥ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯅ ꯃꯥꯒꯤ ꯂꯩꯐꯝ ꯀꯥꯗ ꯆꯪꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥꯗꯨꯗꯤ ꯃꯉꯣꯟꯗ ꯀꯩꯅꯣꯝꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯏꯍꯩ ꯍꯩꯅꯗꯕ ꯑꯃ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯣꯏꯅꯗꯤ ꯈꯟꯗ꯭ꯔꯦ꯫ ꯔꯨꯝ ꯊꯪꯅꯅ ꯂꯩꯕ ꯀ꯭ꯂꯥꯁ 7ꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝ ꯂꯩꯔꯝꯃꯤ꯫ ꯀ꯭ꯂꯥꯁ 7ꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝꯗꯨꯅ ꯆꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯔꯨꯝꯗ ꯂꯩꯔꯨꯁꯦ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯁꯅꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯑꯝ ꯑꯗꯨꯒ ꯂꯩꯃꯤꯟꯅꯩ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯒꯤ ꯕꯣꯔꯗꯤꯡꯗ ꯀ꯭ꯂꯥꯁ 10ꯒꯤ ꯅꯨꯄꯤ ꯃꯆꯥ ꯀꯨꯜ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯕꯣꯔꯗꯤꯡꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯂꯥꯏꯔꯤꯛ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕꯁꯨ ꯂꯣꯏꯔꯒ ꯃꯥꯒꯤ ꯃꯥꯒꯤ ꯔꯨꯝꯗ ꯇꯨꯝꯕ ꯆꯪꯅꯔꯝꯃꯤ꯫ ꯊꯣꯏꯁꯅꯥꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄ ꯑꯣꯏꯕꯅꯤꯅ ꯀ꯭ꯂꯥꯁ 7ꯒꯤ ꯑꯉꯥꯡ ꯑꯃꯒ ꯇꯨꯝꯃꯝꯃꯤ꯫ ꯑꯍꯤꯡ ꯄꯨꯡ 1:30 ꯇꯥꯕꯗ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯀꯟꯅ ꯀꯞꯄ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯊꯣꯏꯁꯅꯥ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯀ꯭ꯂꯥꯁ 7ꯒꯤ ꯑꯉꯥꯡꯗꯨ ꯍꯧꯗꯣꯔꯛꯏ꯫ ꯀꯥꯖꯜ ꯀꯥꯖꯜ ꯑꯉꯥꯡꯗꯨ ꯃꯃꯤꯠꯀ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯆꯦ ꯀꯩꯗꯧꯔꯒꯦ ꯍꯪꯂꯤ꯫ ꯊꯣꯏꯁꯅꯥꯅ ꯅꯨꯄꯤ ꯑꯃ ꯀꯞꯄꯤꯁꯦ ꯇꯥꯕ꯭ꯔꯥ ꯍꯥꯏꯔꯛꯏ꯫ ꯀꯥꯖꯜꯅ ꯆꯦ ꯀꯅꯥꯝ ꯀꯞꯇꯤꯌꯦ ꯍꯥꯏꯔꯛꯏ꯫ ꯆꯦ ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯃꯒꯦꯀꯣ ꯍꯥꯏꯅ ꯑꯉꯥꯡ ꯑꯗꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯀꯣꯛꯀꯗꯣ ꯀꯨꯞꯁꯤꯜꯂꯒ ꯀꯟꯅ ꯇꯨꯝꯕ ꯁꯨꯝꯃꯤ꯫ ꯊꯣꯏꯁꯅꯥꯅ ꯈꯜꯂꯤ ꯀꯩꯅꯣ ꯃꯣꯏꯅ ꯀꯞꯇꯦ ꯍꯥꯏ ꯑꯁꯨꯛ ꯀꯟꯅ ꯀꯞꯄꯤꯁꯤꯕꯨ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ ꯀꯅꯥꯝ ꯇꯥꯗꯕ ꯖꯥꯠꯂ ꯈꯪꯗꯦꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯞꯄ ꯇꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯁꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯁꯅꯥ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯂꯥꯏꯔꯤꯛ ꯇꯧꯔꯝꯃꯤ꯫ ꯀ꯭ꯂꯥꯁ 7ꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯆꯦ ꯊꯣꯏꯁꯅꯥ ꯉꯔꯥꯡ ꯀꯧꯔꯛꯏꯗꯣ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯇꯨꯝꯕꯨ ꯇꯨꯝꯊꯈ꯭ꯔꯕ ꯑꯗꯨꯝ ꯇꯔꯪ ꯆꯠꯂꯤ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯊꯣꯏꯁꯅꯥꯗꯤ ꯅꯨꯄꯤ ꯑꯃ ꯀꯞꯄꯗꯣ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯃꯊꯟꯇ ꯑꯉꯥꯎꯕꯤ ꯇꯥꯔꯒ ꯇꯣꯛꯑꯅꯤ ꯈꯟꯕꯗ ꯀꯤꯔꯁꯨ ꯀꯤꯅ ꯀꯩꯝ ꯍꯥꯏꯖꯗ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯅ ꯍꯥꯏꯔꯛꯏ ꯁꯨꯝ ꯇꯨꯝꯃꯕ꯭ꯔꯥꯅ ꯀꯧꯕꯅꯤꯗ ꯑꯩꯁꯦ ꯈꯔ ꯀꯤꯒꯜꯂꯦ ꯑꯗꯨꯒꯤꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯋꯥꯔꯗꯦꯟꯅ ꯃꯈꯣꯏꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯅꯕ ꯍꯥꯏꯅ ꯀꯧꯔꯛꯑꯝꯃꯤ꯫ ꯊꯣꯏꯁꯅꯥꯒ ꯀ꯭ꯂꯥꯁ 7ꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯆꯥ ꯊꯛꯅꯕ ꯂꯧꯕ ꯊꯣꯛꯂꯛꯄꯗ ꯀ꯭ꯂꯥꯁ 10ꯒꯤ ꯅꯨꯄꯥ ꯃꯆꯥ 6-7 ꯃꯈꯣꯏꯁꯨ ꯆꯥ ꯑꯆꯥꯄꯣꯠ ꯂꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯔꯥꯖꯦꯁꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯩꯁꯥꯕꯤ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯄꯥꯔꯤꯅ ꯑꯃꯨꯛ ꯍꯦ ꯂꯛꯅꯔꯨꯅꯨ ꯃꯤ ꯏꯀꯥꯏꯅꯦꯃꯦ꯫ ꯔꯥꯖꯦꯁꯅ ꯑꯃꯨꯛ ꯄꯥꯔꯤ ꯅꯪꯀꯣ ꯌꯥꯎꯔꯛꯀꯅꯨ ꯑꯁꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯑꯩ ꯃꯥꯒꯤ ꯃꯃꯤꯡ ꯈꯪꯅꯤꯡꯉꯦꯕ ꯍꯥꯏꯔꯒ ꯀꯧꯔꯛꯏ꯫ ꯀ꯭ꯂꯥꯁ 7ꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯏ ꯗꯥ ꯔꯥꯖꯦꯁ ꯅꯪ ꯑꯩꯈꯣꯏ ꯃꯤꯁ ꯔꯥꯙꯥꯗ ꯍꯥꯏꯗꯣꯛꯎꯔꯥ? ꯔꯥꯖꯦꯁꯅ ꯄ꯭ꯔꯤꯇꯤ ꯍꯥꯏꯗꯣꯛꯀꯅꯣꯕ ꯑꯆꯥꯄꯣꯠ ꯂꯩꯕꯤꯗꯣꯏꯅꯦ꯫ ꯑꯗꯣ ꯅꯣꯏ ꯆꯦ ꯃꯁꯛ ꯐꯖꯕꯤꯁꯦ ꯃꯤꯡ ꯑꯝꯇ ꯍꯥꯏꯔꯛꯎꯗꯅ꯫ ꯄ꯭ꯔꯤꯇꯤꯅ ꯑꯩꯕꯨ ꯍꯥꯏꯔꯗ꯭ꯔꯅꯦ ꯊꯣꯏꯁꯅꯥ ꯀꯧꯕꯅꯦ ꯌꯥꯔꯦꯀꯣ ꯃꯤꯡ ꯍꯥꯏꯔꯕꯅꯤꯅ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯁ꯭ꯀꯨꯜ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯊꯣꯏꯁꯅꯥ ꯁ꯭ꯀꯨꯜ ꯀꯥꯔꯛꯑꯝꯃꯤ꯫ ꯊꯣꯏꯁꯅꯥ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯄꯗ ꯄꯥꯏꯈꯣꯝꯕꯅ ꯀꯧꯔꯛꯏ ꯊꯣꯏꯁꯅꯥ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯄꯥꯏꯈꯣꯝꯕꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ
ꯊꯣꯏꯁꯅꯥꯁꯨ ꯏꯆꯝ ꯆꯝꯅ ꯍꯋꯥꯏ ꯆꯥꯔꯛꯑꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯂꯩꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯑꯃꯨꯛ ꯑꯗꯣ ꯊꯣꯏꯁꯅꯥ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯗꯧ ꯂꯩꯀꯣ꯫ ꯊꯣꯏꯁꯅꯥꯅ ꯍꯥꯏꯔꯛꯑꯣ꯫ ꯍꯥꯏꯅꯔꯤꯀꯥꯟꯗ ꯊꯣꯏꯁꯅꯥ ꯃꯃꯥꯟꯅꯕꯤ ꯅꯦꯍꯥ, ꯄꯨꯖꯥ, ꯁꯣꯅꯤꯌꯥ ꯂꯥꯛꯑꯝꯃꯤ꯫ ꯅꯦꯍꯥꯅ ꯊꯣꯏꯁꯅꯥ ꯅꯪꯗꯤ ꯌꯥꯍꯧ ꯌꯥꯝ ꯉꯜꯂꯤꯀꯣ, ꯅꯪ ꯕꯣꯔꯗꯤꯡꯗ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ? ꯊꯣꯏꯁꯅꯥꯅ ꯍꯣꯏ ꯚꯥꯏ, ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯇꯧꯕꯅꯤꯅꯦ꯫ ꯅꯦꯍꯥꯅ ꯍꯪꯉꯣ ꯀꯩ ꯋꯥꯅꯣ? ꯊꯣꯏꯁꯅꯥ ꯌꯥꯝ ꯀꯤꯅ ꯍꯥꯏꯔꯛꯏ꯫ ꯁꯤ ꯕꯣꯔꯗꯤꯡꯁꯦ ꯕꯨꯠꯀ ꯊꯣꯛꯄ꯭ꯔꯣ? ꯉꯔꯥꯡ ꯅꯨꯄꯤ ꯑꯃꯅꯦ ꯌꯥꯝ ꯅꯤꯡꯉꯝꯗꯅ ꯀꯞꯄ ꯃꯈꯣꯜ ꯇꯥꯏꯉꯣ꯫ ꯁꯣꯅꯤꯌꯥꯅ ꯑꯁ ꯇꯜꯂꯤꯍꯦ, ꯀꯤꯖꯩ ꯌꯥꯝꯅ꯫ ꯅꯦꯍꯥꯅ ꯑꯁ ꯑꯩ ꯕꯣꯔꯗꯤꯡꯗꯒ ꯆꯪꯂꯛꯀꯦ ꯈꯜꯂꯤꯁꯦ ꯇꯜꯂꯦꯗ꯫ ꯄꯨꯁꯄꯥꯅ ꯑꯃꯨꯛ ꯑꯗꯣ ꯅꯣꯏ ꯀꯅꯥꯝꯇꯗꯤ ꯍꯥꯏꯗꯣꯛꯀꯅꯣ, ꯁꯤ ꯁ꯭ꯀꯨꯜꯁꯦ ꯅꯨꯄꯤ ꯑꯃ ꯁꯤꯈꯤ ꯍꯥꯏꯅꯩꯌꯦ꯫ ꯊꯣꯏꯁꯅꯥꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩ ꯍꯣꯔꯦꯟ ꯇꯨꯝꯕꯒ ꯑꯝꯇ ꯉꯝꯃꯔꯣꯏꯀꯣ, ꯅꯣꯏ ꯆꯪꯂꯛꯑꯣꯕ꯫ ꯔꯥꯅꯤ ꯉꯁꯤ ꯂꯥꯛꯇꯦ ꯀꯩꯗꯧꯔꯒꯦ? ꯄꯨꯁꯄꯥꯅ ꯔꯥꯅꯤꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯅꯦ, ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦ꯫ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯀꯥꯟꯗ ꯔꯦꯁꯃꯥ ꯍꯣꯏ ꯄꯥꯔꯇꯤ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯔꯦꯁꯃꯥꯅ ꯁꯨꯅꯤ, ꯄꯥꯏꯈꯣꯝꯕꯅ ꯁꯤ ꯅ꯭ꯌꯨꯀꯃꯔꯁꯤꯗ ꯃꯃꯤꯠ ꯀꯨꯞꯇꯉꯩ ꯌꯦꯡꯉꯤꯁꯤꯅ ꯀꯩꯒꯤ? ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯀꯣ꯫ ꯁꯨꯅꯤ ꯔꯨꯄꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯏꯈꯣꯝꯕꯅ ꯁꯤ ꯅꯨꯄꯤꯁꯦ ꯄꯥꯝꯕ ꯃꯥꯜꯂꯦ ꯔꯦꯁꯃꯥ꯫ ꯔꯦꯁꯃꯥꯅ ꯄꯥꯏꯈꯣꯝꯕ, ꯄꯥꯏꯈꯣꯝꯕ, ꯅꯪꯅ ꯌꯦꯡꯉꯤꯗꯣ ꯀꯅꯥꯗꯅꯣ? ꯄꯥꯏꯈꯣꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯥ ꯀꯔꯤ? ꯑꯩ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯈꯨꯝꯃꯛꯏ꯫ ꯅꯣꯡꯅꯦꯅ ꯌꯥꯔꯦ ꯕꯣꯟꯗꯨ, ꯂꯥꯛꯑꯣ ꯃꯄꯥꯟ ꯊꯣꯛꯎꯁꯦ꯫ ꯄꯨꯡ ꯇꯥꯔꯗꯨꯅ ꯀ꯭ꯂꯥꯁꯁꯨ ꯃꯊꯪ ꯃꯊꯪ ꯍꯧꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯗꯨꯅ ꯊꯣꯏꯁꯅꯥꯒꯤ ꯐ꯭ꯔꯦꯟꯈꯩ ꯃꯌꯨꯝ ꯃꯌꯨꯝ ꯍꯟꯅꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯌꯥꯝ ꯇꯟꯅ ꯇꯟꯅ ꯃꯥꯒꯤ ꯕꯣꯔꯗꯤꯡ ꯔꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯇꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯊꯣꯏꯁꯅꯥ ꯅꯨꯡꯗꯥꯡ ꯇꯥꯔꯛꯀꯅꯤ ꯈꯟꯕꯗ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯇꯟꯕꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯃꯤꯁ ꯔꯙꯥꯅ ꯊꯣꯡꯗ ꯊꯤꯜꯂꯛꯏ꯫ ꯊꯣꯏꯁꯅꯥ, ꯊꯣꯏꯁꯅꯥ, ꯅꯣꯏ ꯃꯃꯥꯅ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯄꯤꯔꯝꯕꯅꯤ, ꯁꯦ ꯍꯥꯏꯅ ꯄꯤꯔꯝꯃꯤ꯫ ꯊꯣꯏꯁꯅꯥꯅ ꯊꯦꯡꯀ꯭ꯌꯨ ꯃꯤꯁ꯫ ꯄ꯭ꯔꯤꯇꯤ, ꯆꯥꯎꯕ, ꯊꯣꯏ ꯀꯧꯔꯝꯃꯤ꯫ ꯄ꯭ꯔꯤꯇꯤ ꯍꯣꯏ ꯂꯥꯛꯇꯨꯅ ꯆꯦ ꯀꯩ ꯍꯥꯏꯒꯦ? ꯊꯣꯏꯁꯅꯥꯅ ꯑꯆꯥꯄꯣꯠ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯃꯈꯣꯏꯉꯩ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯩ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯕꯣꯔꯗꯤꯡꯒꯤ ꯁꯥꯇ꯭ꯔꯈꯩ ꯃꯊꯧ ꯃꯊꯧ ꯂꯣꯏꯅꯗꯨꯅ ꯇꯨꯝꯅꯔꯝꯃꯤ꯫ ꯊꯣꯏꯁꯅꯥꯗꯤ ꯇꯨꯝꯕꯒ ꯌꯥꯗꯦ꯫ ꯅꯨꯄꯤ ꯑꯗꯣ ꯀꯞꯄꯛꯑꯅꯤ ꯈꯟꯕꯗ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯊꯣꯏꯁꯅꯥ ꯇꯨꯝꯊꯔꯝꯃꯤ꯫ ꯄꯨꯡ 1:19 ꯇꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛ ꯅꯤꯡꯉꯝꯗꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯊꯣꯏꯁꯅꯥꯒꯤ ꯃꯁꯥꯗ ꯅꯨꯄꯤ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯅꯤꯡꯕ ꯄꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯕꯗꯤ ꯉꯝꯗꯦ ꯀꯤꯕꯅ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯣ ꯀꯞꯄ ꯇꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯆꯍꯤ 50 ꯀꯌꯥ ꯀꯞꯇꯨꯅ ꯂꯥꯛꯄꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯅ ꯀꯞꯆꯕꯗꯣ ꯇꯥꯕꯤꯗꯦ꯫ ꯃꯥꯅ ꯀꯞꯄ ꯇꯥꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯒꯦ ꯍꯥꯏꯅ ꯈꯟꯖꯕꯅꯤ꯫ ꯊꯣꯏꯁꯅꯥꯒꯤ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯈꯪꯍꯧꯗꯅ ꯘꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ꯫ ꯊꯣꯏꯁꯅꯥ ꯇꯨꯝꯃꯝꯕꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯤꯠ ꯄꯥꯡꯂꯛꯏ꯫ ꯊꯣꯏꯁꯅꯥꯅ ꯀꯧꯔꯛꯏ꯫ ꯀꯥꯖꯜ, ꯀꯥꯖꯜ, ꯀꯩꯅꯣ ꯊꯣꯡꯗꯣ ꯑꯗꯨꯝ ꯍꯥꯡꯂꯝꯃꯣ, ꯑꯩꯁꯨ ꯍꯧꯒꯠꯂꯗꯣꯏꯅꯦ ꯍꯥꯏꯔꯒ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯅꯥꯀꯜꯗ ꯀꯥꯖꯜꯗꯤ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯁꯅꯥꯅ ꯈꯜꯂꯤ, ꯀꯩꯅꯣ ꯀꯥꯖꯜ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯑꯩꯈꯣꯏ ꯊꯣꯡꯁꯦ ꯁꯥꯟꯅꯔꯝꯃꯤꯁꯦ ꯈꯜꯂꯒ ꯊꯣꯏꯁꯅꯥ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯋꯥꯁꯔꯨꯝꯗ ꯆꯪꯂꯝꯃꯤ꯫ ꯊꯪꯅꯕ ꯋꯥꯁꯔꯨꯝꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯇꯧꯏ꯫ ꯊꯣꯏꯁꯅꯥ ꯀꯩꯁꯨ ꯈꯟꯗꯅ ꯊꯣꯛꯂꯛꯄꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨ ꯎꯕꯗ ꯊꯣꯏꯁꯅꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅꯣ? ꯍꯥ, ꯁꯤꯗ ꯍꯧꯖꯤꯛꯇ ꯂꯩꯈꯤꯕꯗꯣ ꯀꯅꯥꯅꯣ? ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯀꯅꯥꯝꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ꯫ ꯑꯗꯨꯗ ꯊꯣꯏꯁꯅꯥꯗꯤ ꯌꯥꯝꯅ ꯀꯤꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯊꯣꯏꯁꯅꯥ ꯋꯥꯈꯜꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯩꯅ ꯀꯔꯤ ꯂꯥꯜꯂꯨꯗꯅ ꯑꯩꯕꯨꯁꯨ ꯌꯥꯝ ꯀꯤꯍꯜꯂꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯁꯅꯥ ꯁ꯭ꯀꯨꯜ ꯀꯥꯔꯛꯏ꯫ ꯄꯥꯔꯤꯅ ꯊꯣꯏꯁꯅꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯊꯣꯏꯁꯅꯥꯅ ꯄꯥꯔꯤ ꯀꯩ ꯍꯥꯏꯒꯦ? ꯄꯥꯔꯤꯅ ꯑꯁ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯁꯅꯥꯅ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯀ꯭ꯂꯥꯁꯔꯨꯝꯗ ꯄꯨꯁꯄꯥ ꯂꯩꯔꯝꯃꯤ꯫ ꯄꯨꯁꯄꯥꯅ ꯏꯕꯦꯝꯃ, ꯅꯪꯅ ꯕꯣꯔꯗꯤꯡꯗꯁꯨ ꯂꯩꯔꯒ ꯌꯥꯝ ꯊꯦꯡꯉꯤꯀꯣ? ꯊꯣꯏꯁꯅꯥꯅ ꯅꯣꯛꯑꯒ ꯏꯁ ꯑꯁꯨꯛ ꯌꯥꯝ ꯉꯜꯂꯤꯁꯤꯕꯨ? ꯑꯗꯣ ꯄꯨꯁꯄꯥ, ꯑꯩ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯌꯥꯝ ꯇꯜꯂꯦ,
ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯈꯪꯗꯕ ꯑꯃ ꯀꯣꯏꯏꯟ ꯏꯟꯅꯕꯒꯨꯝ ꯇꯧꯋꯦ ꯑꯩ ꯌꯥꯝ ꯀꯤꯖꯩꯉꯣ ꯄꯨꯁꯄꯥꯅ ꯍꯦ ꯚꯥꯞꯅ ꯑꯣꯏꯔꯝꯅꯤ ꯀꯩꯁꯨꯝ ꯇꯧꯔꯝꯃꯣꯏꯀꯣ ꯍꯥꯏꯔꯛꯏ ꯃꯃꯥꯟꯅꯕꯤ ꯑꯇꯩꯗꯤ ꯅꯥꯛꯅꯔꯝꯗꯦ ꯀ꯭ꯂꯥꯁ ꯃꯊꯪ ꯍꯧꯈꯤꯕꯅ ꯁ꯭ꯀꯨꯜ ꯁꯨꯇꯤꯁꯨ ꯊꯥꯔꯝꯃꯤ ꯁ꯭ꯀꯨꯜꯗꯨꯒꯤ ꯐꯥꯎꯟꯗꯔꯒꯤ ꯃꯆꯥꯅꯨꯄꯥ ꯃꯊꯟꯇ ꯄꯣꯛꯄ ꯊꯣꯃꯥꯁ ꯗꯦꯜꯂꯤꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ ꯊꯣꯃꯥꯁ ꯃꯥꯒꯤ ꯀꯥꯗ ꯕꯦꯜꯀꯣꯅꯤꯗꯨꯗ ꯀꯣꯐꯤ ꯀꯞ ꯑꯃꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯁꯅꯥ ꯂꯥꯛꯄꯗꯣ ꯊꯣꯃꯥꯁꯅ ꯎꯔꯝꯃꯤ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯑꯄꯥꯝꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯊꯣꯏꯁꯅꯥꯗꯤ ꯀꯩꯁꯨ ꯈꯪꯖꯗꯕꯅꯤꯅ ꯃꯥꯒꯤ ꯔꯨꯝꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯊꯣꯏꯁꯅꯥ ꯋꯥꯃꯟꯗꯅ ꯇꯨꯝꯃꯒ ꯂꯩ ꯄ꯭ꯔꯤꯇꯤꯅ ꯆꯦ ꯁꯤꯡꯖꯨ ꯁꯨꯁꯤꯔꯥ ꯑꯩ ꯉꯁꯥꯏ ꯃꯤꯃꯤ ꯂꯩꯔꯛꯑꯦ ꯊꯣꯏꯁꯅꯥꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯨꯖꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯒꯦ ꯍꯥꯏꯔꯒ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯇꯨꯝꯊꯕꯗ ꯊꯣꯏꯁꯅꯥ ꯍꯥꯏꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯧꯔꯛꯄꯗꯨ ꯊꯣꯏꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯤ ꯄ꯭ꯔꯤꯇꯤꯅ ꯆꯦ ꯀꯩꯗꯧꯔꯦ ꯊꯣꯏꯁꯅꯥꯅ ꯍꯧꯖꯤꯛ ꯀꯧꯔꯛꯏꯗꯣ ꯀꯅꯥꯅꯣ ꯄ꯭ꯔꯤꯇꯤꯅ ꯀꯅꯥꯝ ꯀꯧꯗꯤꯌꯦ ꯊꯣꯏꯁꯅꯥꯅ ꯈꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯕ ꯖꯥꯠꯂꯥ ꯍꯥꯏꯔꯒ ꯃꯈꯣꯏ ꯁꯤꯡꯖꯨ ꯆꯥꯅꯕ ꯁꯦꯝ ꯁꯥꯏ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯣꯏꯁꯅꯥ ꯍꯣꯏ ꯃꯈꯥꯗ ꯂꯥꯏꯔꯤꯛ ꯇꯧꯔꯝꯃꯤ ꯊꯣꯏꯁꯅꯥ ꯀꯥꯗ ꯗꯣꯡ ꯍꯥꯏꯅ ꯃꯈꯣꯜ ꯇꯥꯔꯛꯏ ꯌꯥꯝ ꯀꯟꯅ ꯊꯣꯏꯁꯅꯥꯅ ꯄ꯭ꯔꯞ ꯆꯦꯟꯈꯠꯂꯒ ꯌꯦꯡꯕꯗ ꯃꯥꯒꯤ ꯔꯨꯝꯗꯣ ꯃꯄꯣꯞ ꯀꯥꯏꯔꯝꯗꯦ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯎꯟ ꯐꯪꯂꯝꯃꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯣꯏꯁꯅꯥꯅ ꯍꯪꯂꯝꯃꯤ ꯊꯣꯏꯁꯅꯥ ꯌꯥꯝ ꯁꯥꯎꯅ ꯀꯅꯥꯅꯣ ꯍꯥ ꯀꯅꯥꯅꯣ ꯅꯔꯤ ꯂꯩꯔꯗꯤ ꯏꯃꯥꯡꯗ ꯊꯣꯛꯂꯛꯑꯣ ꯀꯅꯥꯅꯣ